Hi mayam, welcome to our channel Sonita Academy Maipak. Masigi video sina somgi thinking power helan bangamdraba sengna haigi video se dislike to biramu ngamlagana like amsung channel asibu subscribe to biramu. So let's start the video. Nupa amana masagi company yolaba matung crore lising ama phangki aduda paisa pulap mana tongan ba business kaya da invest tawki aduga masamak rent laiki Angao mina natra somaina tawba ngamdawrise karigino haibakanda normal mi ga oiramlagadi ngasi gari lam lawda paisa loisinkrani sigi angao nupa se kanamta natte Elon Musk ni mahak ngasi leading company kayagi mapusu oilibani aduga ngasi phawba magi network na around 12.30 lakh crore ni sisingse Maipak ise karigino haibakanda masagi passion da ngaumanba amadi anam kanbagini mi achinba marakta di chatpa lai adubu masagi passion da ngaonabasu ama darkar oini Virat Kohli gi su asigumba ama lei haibadi mana cricket da kyam ngawi haibase sina sakhi oini 2006 ki wari ni Virat Kohli na Karnataka da Ranji Trophy tournament sanaringai da ahanba numita 40 run chelaba matung not out oiki aduga numidang oiram mayum dagi paw ama lakpa mapa lai khidrena father gi death oirena mi pulap na expect tawki Virat Kohli yum thuna 100 ya roina coach na di wakhal khan baso haukhirami magi mahutta kana sananina adubu ani suban numittadi Virat Kohli na bat pairaga pitch da leblami asuk bat situation du da mana century yairaga timbunga malaga poloi bagi damak chat khirami sise angau bagi thabak natradi karini haini lagam gi manungda moigumba amakhakni asigumba angau bagi chang anam kan bagi chang yaurise adu moigumba nani history create tawba ngamlido nongmagi pung trangwa thabak tawba ngamnaba energy khakki darkar oiba natte moigumna ngauna basu darkar oini anam kan basu darkar oini karigino haibakanda moigumba midi percentage ta leiba natte numbers ta leibani wari amaga lei angawbana pungthan thalaba Dashrath Manjhi gi masagi nupi matam chana hospital puba nang hodabadagi maram moigi khungangdagi hospital phawda mayai adwaida ching ama leirammi aduna yam sangna koiraga chatpa tarami aduna maram oiraga mahakki nupi taibangpan thadokhi nupa adu phajana saurami adugi maichak adugi asawbaduna cheni amasung lungthang khaktana chahi kunithoi manungda kilometer yankai manga gi ching adu thugaikhi masi ngausanna natradi karino masi gumlaba asawa kamkan poi haibaganda thamoi kairaganda poi hai ayambadi thamoi kaire hairaga lambi phattabada chatli kharatangni thamoi kaire hairaga masagi pesanda anam kallaga hodnari adugi mido kanamtana thingbangam loi angawuduna natro mi khara de trips plan tawringai duda moigumbana masagi empire lingnaba plan tawrido ayam mina job thiba hotnari ngai da angawa kharana job pigena wakhan khalli moigumba angawa singnani in future da Bill Gates Steve Jobs oiba ngamlido mayam asengba hairagadi sisingje loina oihanba ngamli se maram masagi pesanda anam kanbanani amusung pesanda ngawbagini mayam video se pambo oibirabadi share to you please. Thanks for watching. Stay with us. Keep learning. See you again.